USA gi maikaidagi Australia gi northern thangba saruk asida malem asigi khwaidagi advance oiriba bomber amani hainariba B-52S nuclear capable bomber aircraft sing Thajinkhre haukhre mayapum namakpu anoba video update amada amukka hanna taram naukcheri hauji asi Europe ta Russia amasung Ukraine gi landfam su yamna kanna songnari Asia gi oina Korean Peninsula da North Korea South Korea ani gi marakta su misal na singba yamna kanna kapsinnabagi lamjen ama yamna kanna tanari masigi loina China Taiwan gi issue asisu hojik loisinba natri masigi damakta China amasung lairiba atopa countries sing asina lalong kaya ama yamna kanna yatli hojik songnariba Russia amasung Ukraine gi landfam asida mayon sinkre haiduna USA na Taiwan bu mapung fana kauthokpa natri China gi maikaidagi Taiwan da lairamniba policy asi haukiba tha khara asida aduki matik yamna ahongba lakpasina maram oiduna athuba matamda China na Taiwan lausinbagi tangkag adu yorokpagi mami adu uba fangbana US amasung lairiba atopa makelai oiba countries sing asina posinduna yamna kanna China bu counter taunabagi damakta honari Akas amasung Quad animaki members su oiriba Australia hairiba country asigi northern thangba saruk China ga nangnaba jaga sing asida US ki maikaidagi anauba kusukulai kaya ama develop tauba amasung military base na chingba sajinduna adumak lakribani makha taba oina Australia gi northern thangba saruk ta leiriba Tyndall Air Base asida US ki maikaidagi nuclear capable oiriba B-52 bomber aircraft taruk ama hojik thajinduna thamkhre masi khakta natana mafam asida hairiba bomber aircraft sing asigi maintenance amasung parking area su yamna kanna semgatli hairiba aircraft asi amuktang thauhan kibaduna 14,000 kilometer suleblebtuna paiba ngami aduga Australia amasung China gi arapa sina 7,470 kilometer khaktani maram asina bomber asi sizinaduna China da bombing tawramlaba matungda amusu halaktuna Australia da landing tawba ngamlagani B-52 bomber aircraft asi conventional gi oiba khulaising asi kaktanatana nuclear weapons su sizinaba ngambasina maram oiduna karigumba China ga tension ama lakpa matamda US amasung Australia gi maikaidagi sizinaba yaba khwaidagi tamtiba khulai ama oiragani hauji asi US ki maikaidagi Australia gi northern thangba saruk asida adukki matik yamba paisa sing thadaduna military equipment sing asibu upgrade tawhannabagi damakta yamna kanna honari B-52 bomber aircraft asi thamgadawriba Australia gi Tyndall Air Base asida US na 14.4 million US dollar thadaduna mapam asi yamna kanna semgatli Australia gi northern thangba saruk asida leiriba military equipment sing upgrade tawnabagi damakta US ki maikaidagi 1 billion US dollar dagi hena thadagadawri US amasung Australia hairiba country asina lakwatlagriba khongthang asigi matungina lakadawriba matam asida Taiwan gi issue oigira natragana atopa maram amada China ga conflict ama hek thorakpa matamda USD South Pacific region asidagi lapthokna leibana maram oiduna Australia hairiba country asina mamang thana China ga susoi soidana thengnagadawri masiga loina Australia gi manang nakpada leiriba island country masa sing maruina Solomon Island mafam sing asida haukiba matam khara asida China gi presence asi yamna kanna hengalakpa asiba US ki maikaidagi lokhalakriba khongthang asi China amasung hairiba country masa sing asida yamna chawba message ama oina su piribani video asigi oina di mata asida losinjarage anauba video update amada mukka thengnarasi